Minister Amit Shah ga unakre makha taba khongchang sing lauthok khibaga loinana November 28 da miyamgi mifam kaukre BJP ki luchingba singi marakta jinhai manadabana party ki manungda coordination laikre haiba takfani haina MPCC ki media panelist ona bakesona fudokre Museum amadi archives na kunai amage hawrapam takpa ngami haina speaker YKM sana fongdokre Amadi Minister Shyam Kumar ki disqualification case ki final hearing central government ki ukil laktak ki amuk hanna ye thokre Kurumjari Times of Manipur gi numidang pau mieng tabi ba punamakpo ARUNBALA taram nok chari ngasi gi maroi ba pau sing miam da sandok na pijari ngarang Imphal thadoki ba kokomi gi thomi taraga nipa na Union Home Minister Amit Shah ga ngarang numidang athengbada New Delhi da laiba Union Home Minister Amit Shah gi mayumda unaduna wari sanakre wari sanabadu da Manipur gi Chief Minister N Biren Education Minister TS Radheshyam MLA TS Satyabarta amadi MLA L Rameswar su sarugyaki India government ki maikei dagi Minister of State for Home Affairs Reddy BJP की General Secretary Organization BL Santosh, Union Home Secretary Ajay Kumar Valla, Joint Secretary Northeast Ministry of Home Affairs Saitandya Gaksu Sharukyaki, Pung Amahena Wari Sanaba Aduda Kokomi gi Maikei dagi Manipur gi apunbagi saktam maong amatada kahenba yaroi haibagi achumba maram marik chumna yawba memorandum ama pishinkhe Amit Shah na su peace talk na maram oiraga Manipur gi territorial integrity amadi administrative set up ta akaib amata piroi haina thajaba pirakhi adubu kokomina aiba serol oina pinana ba haina Union Home Minister da taksinkhe maduda minister na aiba serol oina di kanada su pinade harakhe aiba yawdana wahaina pirakpa thajaba lobungam loi haina kokomina lawraga sangsilamba khongjang makha na Thakigani aduga lakliba November 28 da miyamgi oiba mifam ama famlaga aroiba miyamgi oiba waref ama lawni haina kokomi gi coordinator Sunil Karamna Delhi da aikhoi gi paumi ga unaba amada fongdokre Minister Amit Shah amasi kokomi Manipur gi Chief Minister amade atai tai leriba mayam sig punna koi punga marogi sangna ku nejagare onazaba matung asida Manipur miyam punna mona taliba koi gi kanglok puruk naiba thosil amta toba Buyaroi state bypass tawgunu haibana singba sugumo wapum mayam singsi yawba kori memorandum ko submit tawjagre aduna submit tawsargu matungda home minister na pirakpa akogi ma ki maike digi thajabasi kariguba peace talk sina maram organa Manipur da kanglok puruk ki mingda na chake ethnic line da kari mokal digi interest solo heba sugumi wapum angka kogi home minister na yamna sauna thajaba bibirei aduna aishu home minister ni home minister amagi akogi thajabaji thambiu aduga loinana hauji laireba pima mayam sigi manungsida karigumada hauji peace talk asina kariguma ahomba ma lakpa taragadi sumnagi seso lenga amatu da natana ko opposition yauraga ikoi soidana amki koi khanarakani haiba aduga loinana ba amusu karma hairiba wapun singista kariguma nakoina ai hujik aina hairiba sigi wangodu torpa taragadi Manipur ki miyamna chathaningba tawkudimka any agitation tawkuda kaiba leigi heba sugumba ma ki yamna thajaba yaba wapong ka ma ki maikei digi piri aduna kokomi ki maikei digi hana chief minister haiduna lere prime minister haiduna lere amadi RN Ravi amadi akogi NNPG group sugumba mayam singsigi thajaba mayam singse yawba written assurance kaktang review haiduna akogi kokomi ki maikei digi thamba matamda return of the Hana age is a very good officer. Kanaguma people like it, other Maramarkan like Hazabu, Hybawapumji, Tamakuta Maramarkana, Hosipuzi, Kariguma, Yamna Palmer, return of to Pirotavina, Hanagi, Assurance of Pirkuse, Sina Maramarkanadi, Manipur Yamadi, a quick kind of penning I waited, other Maramarkana, a quick Manipur Miam, Punamona, a quick Miam, Punamona, London and Saliba, performing Hanning Kunjong. Thorom singado amata ahongba leite habsina thamjani aduga loina namo hauji aikoi wariba film sida lagba tangkul ga mapanda aikoi Manipur niyam yaurga makha taba karamba phire nataga karamba makha taba thausil thorang tonginagadage habse Manipur niyam ga yaurga punna ware phire longina badugi
ꯑꯩꯈꯣꯏ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯁꯔꯨꯛ ꯌꯥꯕꯤꯅꯕ ꯑꯄꯤꯜ ꯇꯧꯖꯔꯤ BJP की MP R.K. Ranjanna state asida political stability laite haina phongdokhiba adu kari matang da hairibano haiba khanghangadabani amana amangang ba asi BJP ki manungda coordination laitre haiba takpani haina MPCC ki media panelist o nabakesona phongdokre wafam asing asi BT rot laiba congress banda pangthokpa pawgi mifam amada phongdokhibani pawgi mifam aduda media panelist AR Khan ex MLA Amin Saha amadi general secretary Hareswar Goswami su sarugyaki Nabakesona Makhatar Sarkar spokesperson Oriba Minister Radheshyamna CABina state asi Sokaloi Haina Miamda Thami Masiga Chap Manana Chief Minister N Birena Su Sokaloi Haiba Wafum Thami Marak Asida BJP ki MP R.K. Ranjanna ngasi chathariba parliament mifam asida close ama hapinaba taksingene haiba wafam ama muk thami masina BJP ki marakta chawna mot khenaba amadi coordination lainadre haiba mayak sengna tai CAB की मतंग दा BJP की असेंग फिरेफ मियाम दा खंगनगदबनी अमरोम दा स्वच्छ भारत की मखादा रूरल अमदी अर्बान दा लैबा मियुसिंगना टॉयलेट सिजनबगी कानबा फंख्रे हाइना भारत सरकार ना हारबसु नेशनल स्टैटिस्टिकल ऑफिस की सर्वे अमगी रिपोर्ट अमगी मतुंग इनदे मधु अरानबनी भारत सरकार ना रूरल एरिया दा 95% फंगले हारबसु 71% खक फंगले हाइबगी रिपोर्ट लई हाइना हिंदू दा फंख्रे BJP ना मियाम दा मतम की ओइबा ओइदबा वा कया ngang मियाम बु थाजननबा होनरी हाइकी प्रोग्राम सिदा माना लाउथोई करिया लाउथोके दा इकोनॉमिक स्टेबिलिटी लेतरे है ट्रैवल मिनिस्टर श्री एन बिरेना होजिगी सिंगमैरोंगी कबुई खुलदा माना मु हारिबना कोई मणिपुर की इकोनॉमी से याम फरे अखोइगी टैक्स कलेक्शन से मोर देन 1000 करोड़ लेरे अदुगा स्टेट की ग्रोस डोमेस्टिक प्रोडक्ट से 8% दा ग्रोथ लेरे हाइना हाइरे अजमाइन तौना सोम द MP ना मा हाइबा Chief Minister na ama haiba BJP ki manung sidasu coordination again wali haiba khudam dong leiba Honorable MP R.K. Ranjanna mu haiba function sida kariya haige da Manipur da political stability leitre masi BJP na paliba sarkar sida political stability leitre hairibra nataga kari gi matang da hairiba noi basi aikoi khangningi maruaina CAB ki situation sida aikoina appeal tawjending badi Manipur government ki BJP ki असेंबा फिबम दो करिनो हाइबरु ताकपियो मखाताना मीडिया पैनलिस्ट AR Khan हाइकिबदा MP R.K. Ranjanna कांगलुप नाइबो वाफम कया फोंदोकपसी यामना लाइबक थिबनी मसिना अखोइ मसेलगे मरक्ता सिंगसेप थाननबा होनबनी कम्युनिटी अमगी ममिंग पंदना हाना MLA अमा कारंबा हौजिकना MLA खरा कारबा हाइबा MP की वाफम असि यामना लाइबक थिबनी फुरुफ नाइदना स्टेट असिगी सेक्टम काइदनबा होनरिबा तालक असिदा MP ना असिगुंबा वाफम फोंदोकपसिगी मरम यामदा खंगनगदबनी करिगुंबा सोइखिबा ओरगना लाले हाइना मियामदा सेंगदोकदबनी हाइखि अखोई लेपासे लेमिनरीबा जाति फुरुप खुदिंगमक पुलपना अखोई अचौबा लानफम अमा अखोई इंडिजिनस पीपल स्टेट सिगी सी प्रोटेक्शन की दमकता भारत सरकार दा ngadana innadana ngaknanabaino hotneringai timing swaisida community masen marakta yengthinanaba natraga misunderstanding leinaba yaba singchep thabagumba wangang अखोई Honorable MP माइकैदगी थंबीबसी अखोई याम लाइबक थिनिंगाई नि हाइजेनिंगी मनि Honorable MP इनरगी MP दगी सेंदोहनिंगो वाफमनी अदुगा करिंगो सोई हरगसु मयामदा मदु सोइखिबनी आइना एपोलोजाइज तौबा अदु वाफमदुनी करुवा सोइदबु ओरगना मयामदा मयक सेंगना मसी खंगनमिरदु अखोई मणिपुर प्रदेश कांग्रेस कमेटी ना डिमांड तौजरी Reorganization of Museum Stories haiba hiramda numit mangani chupna chathagadaba national workshop ama ngasidagi Old Assembly Building da hokre museum amadi archives nal chamas amagi hawrapham takpangami haina speaker YKM sana fongdokre Indira Gandhi National Center for the Arts New Delhi ana Manipur Legislative Assembly Museum and Archives Imphal ga punna sinba national workshop adu hongdokpagi thoram aduda Manipur Legislative Assembly की Additional Secretary K Magazine Director Y Samarendra IGNCA New Delhi की Conservation Division की Assistant Professor Head of Department Dr. Asal Pandya Amadi Sanjay Jainsu Sarugya की Assembly Museum की Staff कयाना सरुग अदुदा वर्कशॉप अदुदा सरugya की Speaker Y Kemchana मखा तारदुना इंग सोक लिसिंग अनिगा तरागा तरेत्तगी हांगदोखिबा Assembly Museum asina Assembly की मरु ओइबा मसाकसिंग निंगथीना थमनबा होनरी अदुबु थमलिबा मसाकसिंग असि निंगथीना अमदी नियम चुमना थंबा हाइबसि यामना तंगाई फदे
म्यूजियम की ओइबा मसाकसिंग असी करमना निंगथीना थमगदगे हाइबा खंगनबा हाइबा रीऑर्गेनाइजेशन की वर्कशॉप असी पांगथोकपनी वर्कशॉप असीना म्यूजियम असीदा लैरिबा स्टाफ सिंगदा अचोबा कानबा अमा पीबा ngamlagani हाइकी 9 embassies from different part of Southeast Asia visited here. So, seeing this all little documents, they came to know that Manipur had a king. The 72 kings of Manipur were ruled in Manipur, and they started to know the Anglo-Manipuri war also, and then how we came in the Indian Union. So, I believe that museum and archive is a study center for human civilization and national civilization. Minister T.S. Syam Kumar disqualification taubuga mari lainaba case ki final hearing asi Supreme Court ayuki pung tara makai tabada chathananaba left ki badu central government ki solicitor yaudabadagi amuk hana matam yekthokre hairi hearing asi November taraga mapanda nongno matam lepakhibani government ki solicitor masage achinba thabakna maram oiduna hearing aduda saruk yaba ngamkhidabani haina aikhogi Delhi correspondent na phangba pau amana hairi ningsingba yabadi Congress ki MLA Singh Fazul Rahim ke Megachandra amasung TN Haukif yauna tongan ba Rajniti Dal Singna anti-defection law gi makada Syam Kumar bu disqualified taunanaba petition ama file taukhibani. Naga Pisto ki warushin amadi CAB gi ihona maram oiraga Kokomina Sangai Festival boycott taukrabasu ngasi numit humni chanba fawbada mi laknabagi mami takhide stol sing hanakhide. Nakal Amromda Sangai Festival gi saruk ama oina Senapati District ki Mau Geta numit humni chupna satharakiba mangarak suba Flower Festival amadi ohumlak suba Cherry Blossom Festival ngasi lotion kre Mau Flowers Growers Association District Administration Senapati na India Institute of Bio Research and Sustainable Development Indian Council Cultural Relation ICCR Manipur lenga ki tongan bar department singa kusam naduna pangthok kiba festival manungda mau da fangba hai leigi stall kaya hangduna tongan ba makhal gi pukning huraba lei kaya na miyam gi pukning chingchin ki amaromda festival asida hangliba stall singi marakta lei makhal khwaidagi amna puthokpa stall ahumda manasu piduna pukning thogatki Sangai Festival ngamai fangthok liba Cherry Blossom Come Flower Festival nasi ngasi humni subuga loina na loisin kre loisin bagi thorom asida tongan we stone sing da fam liba stoller sing da tongan na khoi first second khandok laba matung da mana mathum pi bagi thorom am suyau ki matung tarak pada tongan be event sing da first second sa ta khraba mioi sing da khoi mana mathum pi duna Harau te amna loisin kre paunam jari ba sana galoina na cameraman Naresh Times of Manipur Mau Hozik pau gi meraktan aten break amatang lojari Yang ware Sokthaba loidi Wabdo koknaba rebalance Sokthaba koknaba rebalance da haksang gi sol amadi electrolytes singi awat pa mekhatuna adom gi haksang bu tagat tikna thambang amali rebalance habadi electrolytes amadi energy SS Enterprises ta miyam gi damak leizare makhal makha kya gi sound lights teas amadi ten house ki polam sing makhal khuding makki light amadi luhong khongdong bagi polam sing gi damak 10% discount pijari akupa marol gi damak contact tobiu SS Enterprises kiamgai khoirom laikai near youth social club contact number 8837218002 Break ki matungda makhataba pau pijari figok tan sangsilakpa thabak lepagi khongjang gi manung chana ngasi DM College of Arts ta wakat mifam sathakre sathakiba wakat mifam aduga mari lainana figok ta gi president Dr. A Pisakna Oza Singna taliba pandamase ngasi fauba thengkhang kaya da laingakna tasinadana leiba live activity isage khusumal mantikna ba manba moong tobiganu Mari lainaba singna athubada akhanaba miyeng sangbiduna taliba pandam asi mapung fahanbiu amaromda mahiro singna lairik tamdabagi mangniba kaya asi laingakna pugadabani hainasu laingakta section wa thamki Manipur government nungsibiu sauza sing bu nungsibiu aduga phegokta gi taraptagi as a president aina appeal tawjen ningbadi hairibase akhoi batam chana haidi parkha hodringi mama hengba muni cabinet decision lobiro aduga pithokpiro adu eragadi oja singche mai mathok da loina hanjalagani adu keso Christmas and New Year gi gift oina pibi beda ibo asukmatik harawgne nei thajei ko
था सिगी कुनगनी पान फावबगी मनुंगदा धनमंजुरी यूनिवर्सिटी गी मखादा लैबा डीएम कॉलेज ऑफ आर्ट्स की पीजी क्लास तौदबदी मखल मखा कयागी खोंजंग संगसिलगनी हाइना पीजी स्टूडेंट एसोसिएशन डीएम कॉलेज ऑफ आर्ट्स ना लैंगाकता खंगलखरे ngasi कॉलेज असिगी पीजी ब्लॉक ममांगदा पांगथोकिबा पावगी मिफम अमदा एसोसिएशन की सेक्रेटरी लाइसांगथेम नोंगलेमबना ओजा सिंगना थबक लेपगी खोंजंग संगसिंदुना लैखिबना महिरोय सिंग क्लास तौदना लैरे सेमिस्टर एग्जाम नक्सिलक्लबा मतम असिदा क्लास तौदना लैबा असि तुंगदा अफबा ओइरकनी हाइबगी थाजब लैते स्ट्राइक तौरिबा ओजा अमदी मरी लैनब सिंगना था असिगी कुनिपान फावबगी मनुंगदा यासिनबा अमा पुरक्तुना मथंगी नुमित हाइबदी नवंबर 18 दगी क्लास तौहनबियु हाइना तक्सिलक्पग लोइना पीजी स्टूडेंट सिंगी ओइबा मिफम अमा फमदुना एजुकेशन मिनिस्टर गी पीआरओ गी खुथांगदा मेमोरेंडम अमसु पिशिनक्रे हाइरी कुनगनिपान फावबगी मनुंगदा मरी लेनब अथॉरिटी का ओजासिंग की मरक्ता यानब अमा पोरक्तुना थंगनब नुमित हाइबदी तारीख 19 नवंबर की इनसोल 2019 हाइब नुमित असिदगी अखोगी हानगी पीजी नॉर्मल क्लास टू अमोहन रिज्यूम तौबियुना हाइना अमतोइने यानखी अदो करिगुम हाइरबो फमसी मरी लेनब अथॉरिटी ना थबक तोंथोकपितब तारगदी डीएम कॉलेज ऑफ आर्ट्स की पीजी स्टूडेंट सिंगना पुन्ना डेमोक्रेटिक ओइबा प्रोटेस्टिंग संगसिलनी हाइबगी वारेपतु मणिपुर यूनिवर्सिटी की अपुनबा डिपार्टमेंट सिंगी महिरोय सिंगना ngasi MU की एडमिनिस्ट्रेटिव ब्लॉक ममांगदा परीक्षा की मतम यैथोक पियु हाइबगी दाबी तौदुना वाकत खोंजंग संगसिनख्रे इंडिया की कॉन्स्टिट्यूशन चेनब हौखिबा चाही 10 सुबा कुमोन पालन थौरम मणिपुर स्टेट लीगल सर्विस अथॉरिटी अमदी डिस्ट्रिक्ट लीगल सर्विस अथॉरिटी इम्फाल ईस्ट एंड वेस्ट ना पुन्ना सिंदुना पांगथोक्रे थौरम अदु सेशन जज इम्फाल वेस्ट आरके मेमचा सेशन जज इम्फाल ईस्ट माइबम मनोज कुमार प्रिसाइडिंग ऑफिसर रेवेन्यू ट्रिब्यूनल एन रजनीकांतना अथोइब मिथुंगलेन सिंह ओइना सरुक यादुना पांगथोकी थौरम अदुदा LMS लॉ कॉलेज धनमंजुरी यूनिवर्सिटी के एसोसिएट प्रोफेसर डॉक्टर एन प्रमोदना इंडिया के कॉन्स्टिट्यूशन की प्रेम्बल दा यावरिबा मरु ओइरिबा पॉइंट सिंह पुथोक्तुना वांगांखी in the eyes of the equal part equality concept se masi exist tawgadabani matu fangangadabni haibagi wakhalonda socialist haiba pot lai masigi pot se democratic context arthan basuyai communist ki context arthan basuyai individual ka person lai na badade state regulate hoyai issue ki context de state ki business lai ke haiba secularism ki context ko ki preamble wo fangi हुमद्रा सुबा इंडिया की कॉन्स्टिट्यूशन चेनबा हौखिबा नुमित कुमुन पालन थौरंग मरी लेना साइकिल रैली अमा थंबाल खोंग LP स्कूल दगी डिस्ट्रिक्ट लीगल सर्विस अथॉरिटी इम्फाल ईस्ट एंड वेस्ट की सेक्रेटरी के निरोजितना लमथाख्रे पुन्ना साइक्लिस्ट यांखै रोमना सरुक यादुना लाखिबा रैली अदुना थंबाल खोंग दगी वांखै दगी कोनुंग ममांग लोमदा लाक्तुना लमफेल कॉम्प्लेक्स ता थुंगलबा मतुंगदा ABD बिल्डिंग की कॉन्फ्रेंस हॉल दा मखाताबा थौरम सिंह मणिपुर स्टेट लीगल सर्विसेज अथॉरिटी अमदी डिस्ट्रिक्ट लीगल सर्विस अथॉरिटी इम्फाल ईस्ट एंड वेस्ट ना पुन्ना सिंधुना पांगथोकी धनमंजुरी कम्युनिटी कॉलेज नांग असी कॉलेज असी की कॉन्फ्रेंस हॉल दा नेशनल कॉन्स्टिट्यूशन डे की पालन थौरम पांगथोक्रे इंडिया की कॉन्स्टिट्यूशन चनखिबा चाही 10 सुरकपगी सही अमा चुपना चथगदबा थौरम अदु होगदोखी नेशनल कॉन्स्टिट्यूशन डे की पालन थौरम अमा मणिपुर स्टेट लीगल सर्विस अथॉरिटी की मीटिंग मखादा डिस्ट्रिक्ट लीगल सर्विसेज अथॉरिटी थौबाल सिंधुना डिस्ट्रिक्ट एंड सेशन कोर्ट कॉम्प्लेक्स की ऑडिटोरियम दा पांगथोक्रे फैमिली कोर्ट थौबाल की जज सलाम इमोमचा अमसुंग डिस्ट्रिक्ट एंड सेशन जज थौबाल सलाम तराना थौरम अदुदा सरुक याखी थौरम की सरुक अमा ओइना थौबाल अमसुंग कक्सिंग डिस्ट्रिक्ट पालन असिगा मरी लैनना पांगथोखिबा क्विज कॉम्पिटिशन सिंगदा मकोंग मथंग ताख्रबा महिरोय सिंगदा मना मथुम सिंगसु यांथोखी जिरीबाम की चंद्रपुरदा कोऑर्डिनेटिंग कमिटी ऑफ जिरीबाम ऑन मणिपुर इंटीग्रिटी कोकोसमी जिरीबाम अमदी इहौ यकासंग क्लब चंद्रपुर की इमा सिंगा खुचम नरगा नागा पिस्तो की मतांगदा सेक्शन मिफम मा फंख्रे वाकत मिफम अदुदा सरग्याखिबा आइस मेमना ngasi famliba section mifam asi India government amadi NACN IM ga sanariba santi gi wari asigi matangda kokos mina changsiliba khongjang asida mapung phana sogotkani haikhe jangaliba kokojimi khongjang gi section mifam ni asigumba mifam masida kokojimi na jangaliba khongjang asida akoi jiban gi
ꯔꯤꯕꯥꯟꯁꯨ ꯁꯔꯨꯛ ꯆꯥꯎꯅ ꯌꯥꯔꯤ ꯑꯃꯁꯨꯡ ꯌꯥꯒꯅꯤ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯁꯧꯒꯠꯀꯅꯤ Assam Indigenous People Protection Committee gi listing makhada Citizenship Amendment Bill 2016 gi mayokta wakat mifom amangasi Silchar gi Mahasarak point of famkre khongjang aduda CAB down CAB fast over yaroi Bangladeshi go back haina Kholau kyasu lauke loisilakpada Prime Minister Narendra Modi, Home Minister Amit Shah, Silchar gi MP Rajdeep Roy gi mitam mai thaki AIPPC gi Karimganj District Convener Abdul Wahibna Barak Village gi Miyam Chamada Marifutara di CAB Yade Aduna India government na Thoi daba Tarabadi Barak Bilegi Miyamna Akanba Ho Horopada government na Tenana Basem Sabiro Haiki AIPCC gi President Sahad Dev Rajbangsina India gi constituency gi Mayok Talaiba CAB asi Karigumba Nampuda pass Toguna Chanahan Bahona Raglabadi Siba Kidana Hen Akanba Kongjang Sangsin Gani Zenan Secretary Seram Herajit na Haikibada North East Takunda Minoriba Yelho Pulup Purup Chingbu India government na Muthat Kinanaba Sharo Oma CAB pass Toguna Bangladeshi crore Amahena Awang Pokta Kunda Hanabagi Silibasi Yabangamloy Ngasi Wakat Mifom Fombada Administration CRPF Assam Police Thazilakobo Yaning Daba Fongdokli Refugee go back, go back, go back. Citizenship Amendment Bill 2016 ki mayokda Assam Indigenous People Protection Committee na ngasi Silchar da Barak Tampaki Indigenous People Singi Apunba Loop Amana Citizenship Bill Amendment Bill yesu passed over Yaro Haidna India government ki mayokda unconstitutionally oiba CAPSC Karigumba matada Sigi Bill se passed over Yaro habisi akoy nga sigi India government da hanandagi su koi mong gi andolan tawduna lakhame handaki sahiya jisu Lok Sabha da amuk karna bill se putkani pass tawgani haina siliba BJP sarkar asibu akoni yaningo phongkuna ngasi CAB gi maigeda akoni dharna tana tongan ba khongjang akanba kya changchalakani haibase India government gi manaki yognaba akoni media gi thongda koina Assam Indigenous People Protection Committee gi maigedagi misingje Manipur State Power Distribution Company Limited MSPDCL na Sinduna Lamdam Asidasu Energy Conservation Building Code ECVC Chana Hananabagi Matangda Numid Humni Chupna Chathagadaba Workshop amangasi Chingmairong Laiba Hotel Classic Grande da Hudokre Workshop Asigamari Lainana All India Institute of Local Self Government ki Project Manager Manisha Sarmana Phongdorakpada ngasigi Workshop Asida ECVC ki expert kayana Building Code ki matangda khananai bagal loinana ECBC Manipur da su athuba matamda chanaragani haiki the requirements as per the requirements of this state the code and rules will get amended and sooner this code will get notified in the state of this Manipur Pawge mrekthana atenba break amatang lawjeri Smart Tutorial Center revision course for class 10 and 12 will start from 9th December and foundation course will start from 13th December. Run by well-trained and experienced board and council teachers. Concession for ex-smart students. Transport facilities and separate hostel for boys and girls available. For details, please contact Smart Tutorial Center, Singzamai Supermarket, Radhesham Shopping Complex. Contact number 8730 999 192. Break matungda miyamba mukhana taram naukchari Manipur Milk Producer Cooperative Union nangasi porompat laiba Central Dairy Plant National Milk Day 2019 ki palan tharam pangthokre thoramadu da Veterinary and Animal Husbandry Services ki Director Dr. Aisauba Cooperation Department ki Deputy Register Admin O Jiten MMPCU ki Chairman CS Ramanandana Sharugyaki athoiba mithunglen ki warol piraduna Dr. Aisaubana National Milk Day asi Masa Engineer Ojarabasu Cooperation gi lamda khanghairaba Burgess Curena Cooperation amadi sangom puthokpa singi yaifat thaurang gidamak lauramba thodang adubo ningsingduna pangthokpani mahakna makha tana sangom asi miyuibagi nongmada changdraba yadraba chinjak ama oiribani maramaduna ban strike ki matamda sangom puthokliba singda ayat apan pibigano haina miyamda appeal tawki Koigi dairy ki sidi yamna pujana main makoi hatu oba pasteurized tauraba fortified habidi sangom da yaurum da ba yauriba vitamin du da khari henjin na muka apo hoina mo koi
vitamin A ga D ga fortify tawse vitamin A ga D ga so mu hapsil la fortify tawse ada Manipur ki private nursing undertaking sila fortify Handak marak Imphal gi tongan ba mafam singda tatna bhom pokhai bagi thodok kaya thokliba asigi yenglaga makha taba thokaning daba thodok sing thoktana ba police na lakolakpa section thawrangi saruk ama oina ngasisu mafam kaya da pak sanati bahum bagi thabak sathakre Imphal West ki oina district asigi additional SP of Amarjit Lamabam gi mityeng makhada Imphal Police Station gi manung chanba uripok khoisnam laikai gi akoiba mafam singda house to house search Operation Sathaki ayuk pung taruk makai dagi na taret makai aduai fawba sathaki ba operation aduda yum yangkai da lairamba chawrak na miyoi chamaga humpuro masak khangdokpagi thabak sathaki adumakpu thoidokpa mipha mipundi yaukide Nakal Amaromda Imphal West Commando gi OC Achowagi Luching Makada Imphal West Commando gi team amana Lamboi Khongnang Khong Mamang Laikai area da Paksana Thiba Humbagi Thabak Sathaki ayuk pung taret ka minute nimfu manga dagi pung mapan aduai fawba sathaki ba operation aduda punna yum Marifurom da lairamba miyoi chamaga kuntraro masa masagi saktak se puthok handuna masak khangdoki adumakpu mifa mipundi yaukide team masimakna makatana ayuk pung mapan ga minute yang khaidagi na tara fawba nagamapal naga nalagi akoiba mafam singdasu Pak Sanati Bahumbagi Tabak Sathaki Maduda Punna Miyoi Humdra Rom verification Sathaki Masagi Saktak se Yaudaba Miyoi Mari Makatana verification Sathana Bagidamak City Police Station da Sinaki Pokso gi special judge Maibam Manoj Kumar gi court na ngasi pukhau khabam dagi Yumnam Ranjit ki masanupa Yumnam Nausabu Pokso ek ki section 6 ki makhada sahi sudribi nupi masagi ikai khumnaba manghan bagi damak maral leire haina lauthokre haukiba sahi Englishing ani ga tara tarukta thokiba thodok adugi sentence hearing lakliba November 18 da pangthoklagani hairi Numit humni chupna sathagadaba Imphal Literature Festival 2019 Sahitya Thopang Lufna Sinduna ngasi All Assembly Road Laiba Manipuri Hindi Parishad Hall da hudokre ngasi ahoba numita festival asigi saruk ama oina Manipur gi apunbagi saktam ngakna bahona bada aiba singi thodang haiba thimda symposium amasu pangthoki thoramadu da Sahitya Academy Awardee Arambam Ongbi Memchobi Asai Luf Manipur gi President Dilip Mayengbam Sahitya Academy Awardee and S Lanchenba Maitai Amadi Union of Association Manipur Writer gi President Joda Sandra Sanasamna Dice membership oina sarugyaki thoronggi nungi oiba warol piradna saknairaba Sahitya Academy Awardee Sarachan Thiam na haikibada mamangi sahi kayadadi Imphal Literature Festival asi yam chauna lamdagi writer kaya kauduna pangthokpani adubu handak sahi asigi oinadi Laibak asigi oireba tangdu laita daba fibam asigi yenglaga thoram asi piksina pangthokpani laibaki oiba isu kayada writer singna saruk yaduna lakli hauzik oiriba laibaki irang asidasu writer singna chapchana saruk yagani haina mahakna haiki कोई मल्टी लैंग्वेज पोइस मीट अखोई तोान तोम मणिपुर पान लेरीब अखोई तोान तोम लोन गांग मैम की सैरें सैजिनबनी मसीद मपुंग अखोई थीमसेना मणिपुर अपुनब सक्तम गाकपा हाइबसिदने अखोना थमिसे इरेबा इरमदम मणिपुर अपुनब सक्तम गान होनबदा राइटर मैम कई तोब यागे हाइसे अखोना अदुगी खोंगसट अमा अखोई फेस्टिवल से मनुंगदा अखोई पांथोकसगदमनी असुमाइना अखोई हंदकी इम्फाल लिटरेचर फेस्टिवल से सिनन अखोना बाय थौरांग तौजबनी Awang Nongpok Bharata ahanba oiriba Thobal district ki manung chanba Wangjing Haitupok pida plastic waste sing hanjilaba bottle sing tana shaba public urinal ama miyam da kusinakre hiramasigi matang da TOMTV gi akhanaba paudam ama Miyam na lambi lamkhang da hundok lamba plastic ki fata haudi sing maru oina mithai maku talaf maku amadi atai asapot makhal kya gi maku sing pik thanna hanjilaba plastic bottle sing sijinaraga saba miyam gi mapal thokpam ama Thobal district ki Wangjing Haitupokpi laikai da ngasi haunabi matung ina sangaraga miyam da kusinakre Manipur khakta natana Awang Nongpok Bharata ahanba oiriba plastic waste sing hanjilaba bottle sing tana saba public urinal adu Wangjing Haitupokpi laikai adudagi laikhidraba likmabam damogi machanupa likmabam Binod Kumar na maranai oina sabani
Public urinal adu IRE Wangjingi Principal and Rajib Kumarna ngasi haunabi matung ina ribbon kaklaga miyamda kusinaki. Thorum aduga mari lainana and Rajib Kumarna Go Clean Team gi mission asigi yeknaba asi plastic asini lambi lamjauda miyan mathadaramaba amadi sizinaba loiraba plastic kayagi makusing asi aikhoigi akoibagi fibamda achouba awaba ama piri masi tasin khomjilaga atopa kanaba hiram amada sizinabagi wakholon puthokliba Binod Kumar bu miyamna saugatpham thoi lamdam asida asigumba plastic waste sing hanjilaba bottle sing tana saba makhal kayagi public property sing sanarabadi amuk hena aikhoigi kanaba oigani haiki तारीब पॉलिथीन मैम सिंह अखोन कलेक्शन तब बोटल से यामे था थाजना सूमायना लिंग चौवा बोटल से सूमायना पैक तौर थमे है पाव खुद तारखी अखोन चंसलगी मरक्तुदी बोटल से कई पोट मैम कानब पोट सागने फर्म सूम वखलों से पब्लिक रिनेल माना डेमो तौर मैम उत्पीरबसे नुआब फाव Binod Kumarna haikibada Kunai asida plastic na piriba awaba kaya asidagi kannaba wakhalon thirakpada wasting asi tasin khomjilaga kanaba hiramda sizinage honarakpada urinal sabagi wakhanon asi polakpani haiki plastic free oiba kunai ama sembada isa su yauksinba tangai fade ani suba public urinal amasu athuba matamda atopa mafam amada saba haunaba darkar oiba plastic wasting hanjilaba bottle listing amaga satruk hauzik collection tawduna thamle athuba matamda saba hauragani haiki अफब मोंग ओंथोक्सिगेन अदुम खलकपदि कुइबा अदो सुम मपालोमदा चथोकानदि प्लास्टिक बोतल ना लैंगोयगुंबा लेबाकुंबा हापगा बिल्डिंग कंस्ट्रक्शन अतै अतै कंस्ट्रक्शन तौबदा दुम थेंगरकपदगी सिदी प्लास्टिक वास मैम लैरिबा कोगी मल्टीनेशनल कंपनी की लाइबा कोभर मैम से हापचलगा सिजनबा यागद्राना अइना वखल म खंजरकपदि बसे हापचलगा सिजनबा याब्रा येंगेना तौरकपदा मसिदी यादौ मानबा मरमदि केरो प्लास्टिक से वास मकू मैम नतगा कोभर मैम से फजना हापचलप कानदि प्लास्टिक बोतल मना 250 230 40 ग्राम दगिना 350 अदुबाइना यौरकपा 1 लीटर की पोचिदा अदगी मसिदी कंस्ट्रक्शन द सिजनबा याने ना तौरगा अदगी अदुदई द साजेबनी Weaver Cell BJP Manipur Pradesh Amadi Directorate of Handloom and Textile Government of Manipur gi lamjing makada Blooming Foundation khangbo ngasinduna lafudagi lang matau koramna sunglaga fi sagadage haibagi matangda nomgi oiba training program amang ngasi MMRC and Unity Park ki hall khangabokta pangthokre ngasi ayu Kaksing Police Commando amadi Women Police ki Kangbuna Sora Bazar area dagi nupi ama SP capsule piece humpuga konana faraba nupi adu Sora Bazar dagi Amina Eli Spainu lamkang mapuraiba sukur kawi fagalaba polam sing adu ka loinana Kaksing Police Station da khusinakre hairi pawgi merthana atenba break amatanga logri ma'am hi wedding sets khara yenge sure ma'am sigi sets anu yorokuni ma'am yengbi Sisam fazadro Sisam fazadro che Yam elegance ui Mobile furniture na wedding season asigi oina discount up to 30% ki khudong chaw pijai Hare the si torsia Oya che si torsia Se booking torsia jar
ब्रेक की मतुंगदा मैंबा मुखना तरामना उचोरे इंटरनेशनल फिल्म फेस्टिवल ऑफ इंडिया IFFI की गोल्डन जुबली एडिशन का इरोइनना था असिगी कुंदगी हौदुना गोवा की पनाजी दशथरिबा इंटरनेशनल फिल्म फेस्टिवल ऑफ इंडिया 2019 था असिगी कुंगनी पांदा लोशिलगनी फेस्टिवल असिदा तोंगान तोंगान बा लेबाक हुमद्रागा तरुक की फिल्म चनी के यांखई उतकदौरी फिल्म सिंह अदुगी मनुंगदा इंडियन पनोरमा चंगलबा फीचर फिल्म अमदी नन फीचर फिल्म कुनग तरुक यावरी अमदी तोंगान तोंगान बा लेबाक सिंह के लाकपा सेलिब्रिटी चमगा राउंड डेलीगेट लिसिंग तरानिथोय हेनबना सरुक यारी फेस्टिवल असिदा सिने आर्टिस्ट एंड टेक्नीशियन एसोसिएशन मणिपुरना मणिपुर लैंगा के मतेंग अमता याउदना मणिपुरी सिनेमाबु मालेमदा सक्ताकनबा फेस्टिवल असिदा मतेंग पांगबगा लोइनना स्टॉल हांगी हौजी अमुक सानबगी पाउ फंगबिगनी था असिगी कुनिथोइदगी हौदुना तांग कुनगमापन फाउबा नुमिनिपानि चुपना पांगथोकलिबा 13 सुबा मणिपुर पोलो इंटरनेशनल टूर्नामेंट 2019 गी ngasi mangani chanba numit ki leg round gi ahanba match ta India B Manipurna USA Panjil taruk marida maichiba piki makha tarakpa oina ngasi gi ani suba match ta France amadi India A Army sanabada panjin manga chanaduna draw chatkre हौखिबा था असिगी कुनमाथोइदगी कुनमरी फाउबा तेलंगाना युम्बु ओइदुना LB इंडोर स्टेडियम हैदराबाद तेलंगाना दा पांगथोखिबा 8 AITWF नेशनल ट्रेडिशनल रेसलिंग एंड प्रकाशन चैंपियनशिप 2019 दा गोल्ड मेडल अनि लौरक पंगखरबी बिष्णुपुर डिस्ट्रिक्ट की मनुंग चनबा निंगथौखोंगदगी अंगोम बिना चही कुंथ्रागनिथोय अपोकपा नोवो ओल मणिपुर ट्रेडिशनल बेल्ट रेसलिंग एसोसिएशन लाइकाई की मियोइसिंग अमदी कैथेल फमलिबिसिंगना तरामना ओखरे इम्फाल इंटरनेशनल एयरपोर्ट ngasi thunglakhibi bina amadi mahaki coach TS Norendro amasung TS Udoichan ahumbu ngaiduna lairamba miyoisingna lai parengsing huktuna harau tyamna okay ningthau khong project geta amuk ngaiduna lairamba miyamna okay tungda खोंगना मियाम लोइनना चतुना निंगथौ खोंगी लाइफम सिंह खुरुंकी अमदी खुलक्ता कोइना पुरबा मतुंगदा युमदा चंखे मचा हुम लेरबी गोल्ड मेडलिस्ट बिनाना महाकना हलकपदा मियामना ओपीबा नुंगाइबा फावी मतुंगदसु इंटरनेशनल की थाकता सानाबदा मतेंग पिबिउ हाइकी कोच ओइखिबा TS उदोइचाना महाकी हनबा लैतना होनदुना नेशनल अमदी इंटरनेशनल की थाकता मेडल क्या लौबंगमबसी थागतनिंगाइनी हाइकी अगी बाजार फमिनबा इसिलिनाव मरु मपांग इमा इंदोन सिंगना अइबु ngaibirambasi ubada yam ainingai leitana nungaijai ai nga kharaga tek tek yola leijabane adu ai isana pamjabaga oza ani sina aibu pukhatpiduna chingkhatpiduna aigi apamba lambi sina oza singsina aigi mateng pangbiduna honabirise ngasi ai national game ne sanajaruje adubu asidagi henasu sanaba chatpangaman binaba gidamakta मैम बाजार फंबिनरिबा इसिलिनाव मैमनसु आइबु मतेंग पिबिदुना थौना हापिदुना सतपंगा मनबो एनबियो यामना वाना असगी अरइबा अखो मागी nga nungjola hona jaraga ari magi imung manung puriba sigi mathakta national gi thakta international gi thakta akhoi sanaba si puraga gi iramdam asigi miksat purakpa ngamnaba hona ge haba wakhalo si ngasi hanmalaitana अखोई की होना बिरीबा आसिकी दमुक्तसु अखोई नुंगसिजरबा ओजागुरुगी तरफतगी अखोई था असिगी कुनिथोइदगी कुनमरी फाउबा न्यू दिल्ली की तालकोटोरा इंडोर स्टेडियम दा पांगथोखिबा इंटरनेशनल कॉम्बैट गेम्स जित कुनेडो दा तोंगान तोंगान बा कैटेगरी दा सनागे मेडल लौरख्रबा लमदम असिगी सानरोय मापनबु हराव तयामना ओकपगी थोरमा ngasi टॉप सिंथा कम्युनिटी हॉल दा गार्जियन कमिटी जित कुनेडो ना सिंधुना पांगथोखरे ngasi ओखिबा सानरोय सिंह अदुदी यारिपोक लाइमनाइदगी एस जैक्शन सलुंगफोमदगी अमरजीत सेराम टॉप सिंथादगी मालेम गांबा थांगजम सिंखै गांबा खांगेंबम प्रेम जित मैतै यारिपोक विष्णु नहादगी मोयरांगथेम लोयांगनबा अमदी वांगखेम हुइड्रोम लाइकाइदगी मेमथोय चनुनी यारिपोक केकुदगी कविता लोंगजम यारिपोक सिंगादगी सिंगामयुम तेस भानु अमदी वांगखेमदगी लाइश्रम गीतांजलिनी
Odysseus Grove Ningthaunai na sinduna tha asigi kunmari dagi Yaripok Ningthaunai gi playground da chatharakliba ahanba Odysseus Cup 7-a-side village open football tournament 2019 gi ngasigi match singda Ngarian B amadi Denny FC Hairok Mai Pakre punna team kuntrana group ni fanthokna khaidoktuna sanabriba tournament asigi ngasigi ahanba match ta Ngarian B na NFC Ebu goal ahum amada maithiba piki ani suba match ta Denny FC na CM Sibu goal mari anida maithiba piki tournament asigi hayengi ahanba match ta Singa FC Singa BYFY kaisam aduga ani suba match ta na Ngarian A na SIC Singa sanargani Manipur Amateur Kho-Kho Association gi chairman oriba Madhusadan bu lakliba December amadagi Nepal gi Kathmandu da pangthokadoriba 16 suba South Asian Games da International Technical Official oina khalakli haina association gi serol amana fongdorakli ngasi nungthil phongna ki ba pawsi singda kari kari maru iba paw yawi bage habdo myam punna muk miing taminasi Kanglai Poki Maira, Kokomina Delhi da Union Home Minister Unabagi Warol Presa Thadorkle. Home Minister na Pistok na Manipur gi territorial integrity amadi administrative setup kaheloi habigi Thazaba Pirakle. Kokomi gi Khongjangdi Handokiroi, Kokomi. Delhi Hata Manipur gi stall amata leitre. Kangla Paw. Union Home Minister ga Kokomi ga wari sanakre. Manipur miyam gi apamba kudimak sapsana thamlamle athauba. Leibak asigi mafam kaya da constitution numit pangthokre Manipur da su ahanba MR banquet hall da pangthokhi Gap ki mayukta Prime Minister Home Minister amadi MP gi mitam mai thakre 26/11 Mumbai attack ning sing thoram pangthoktuna leikidraba singda ikai khumna khre Pandam Amit Shah na fongdor ki bawa fam sing khana na ba Kokomi na November 18 da miyang gi mifam kaukhre punna warep longmina ga dawri Home Minister na Kokomi gi mihut singda face talk na Manipur gi saktam ka heloi haibagi thajaba pirakle Aiba oina piu hairubada Kokomi gi mihut singa Home Minister ga chinta pawdana khre Kokomi CAB gi mathangda BJP gi lusingba singna mot manadana fongdokpana Manipur miyam samamna halle MPCC hundoklaba plastic sing khomjinduna plastic bottle singda hanjilaga saba public toilet sanga khre floor test tawdringa gi mangoinena Maharashtra gi Chief Minister Devendra CM from gi resign tawkhre Pogzel Assembly Museum and Archives na tungi mirolda kanaba kya piragani Khemsan Wathok oriba Maharashtra government ki majority unaba Supreme Court na right takre. Sangai Festival yengba lakpa amadi stall famba hengalakli. Gold medalist Vina miyam na okre. Loislakpada maru iba paw amuka hanna pijari. Kokomi gi mihut singna Union Home Minister Amit Shah ga unakre makha taba khongjang sing lauthok ki bagal loinana November 18 da miyam gi mifam kokre BJP gi luchingba singi marakta chinhai manadabana party manungda coordination laitre haiba takuni haina MPCC gi media panelist o nabakesona fongdokre Museum amadi archives na khunai amagi hawrakhom takpa ngami haina speaker Y Khemchana fongdokre amadi Minister Syam Kumar gi disqualification case ki final hearing central government ki ukil laktabadagi amu hanna yaithokre Ngasigi oinadi Manipur paw matang sida loijare miyeng tabiru punamapu ARUNBALA amukka hanna khurumjari